ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯅꯍꯧꯅꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯊꯣꯏꯁꯅꯥ ꯈꯨꯃꯟ꯫ ꯃꯇꯝ ꯑꯃꯗ ꯄꯤꯛꯇꯛ ꯇꯧꯕ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯄꯤꯛꯂꯁꯨ ꯆꯥꯅ ꯊꯛꯅꯕ ꯋꯥꯠꯇꯕ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯄꯤꯛꯂꯁꯨ ꯃꯒꯨꯟ ꯂꯩꯅ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯅ ꯈꯠꯅꯕ ꯆꯩꯅꯕ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨ ꯍꯟꯗꯛꯀꯤ ꯆꯍꯤꯗ ꯅꯣꯡ ꯀꯟꯅ ꯇꯥꯕ ꯃꯇꯝꯗ ꯇꯨꯔꯦꯜꯒꯤ ꯂꯩꯔꯥꯏ ꯀꯥꯏꯔꯤ, ꯏꯁꯤꯡ ꯄꯥꯊꯔꯤ꯫ ꯑꯗꯨꯝꯅ ꯏꯁꯤꯡ ꯄꯥꯊꯗꯨꯅ ꯌꯨꯝ ꯈꯨꯗꯤꯡ ꯏꯁꯤꯡ ꯊꯨꯝꯖꯤꯟꯗꯨꯅ ꯃꯤ ꯀꯌꯥ ꯑꯃ ꯂꯩꯐꯝ ꯂꯩꯇ꯭ꯔꯤ꯫ ꯈꯔ ꯑꯃꯅ ꯀꯣꯅꯨꯡꯗ ꯂꯩ, ꯃꯈꯣꯏ ꯈꯔ ꯑꯃꯅ ꯄꯨꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩ, ꯈꯔ ꯑꯃꯅ ꯀꯩꯊꯦꯜꯗ ꯂꯩ ꯇꯧꯅꯔꯤ꯫ ꯑꯌꯥꯝꯕꯅ ꯌꯨꯝꯁꯤꯡ ꯂꯣꯏꯅ ꯊꯨꯝꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯃꯌꯦꯡꯗꯤ ꯍꯟꯊꯕ ꯀꯧꯕ ꯅꯥꯏꯗ꯭ꯔꯤ꯫ ꯍꯟꯗꯛꯀꯤ ꯊꯣꯛꯂꯛꯏꯕ ꯂꯥꯏꯕꯛ ꯊꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯟꯕꯗ ꯅꯤꯡꯊꯧꯁꯨ ꯃꯀꯣꯛ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯑꯣꯏꯅ ꯂꯩꯕ ꯂꯧꯁꯤꯡ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯇꯣꯝꯕꯒ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯇꯣꯝꯕ, ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯝ ꯑꯌꯥꯝꯕ ꯂꯣꯏꯅ ꯊꯨꯝꯈ꯭ꯔꯤ꯫ ꯂꯧꯁꯤꯡ, ꯍꯤꯡꯈꯣꯜ ꯁꯝꯕꯜ ꯄꯨꯝꯕ ꯏꯁꯤꯡꯅ ꯂꯣꯏꯅ ꯊꯨꯝꯖꯤꯜꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯥ ꯁꯥꯗꯣꯛꯄꯒꯤ ꯃꯁꯛ ꯎꯗ꯭ꯔꯤ꯫ ꯅꯣꯡ ꯑꯁꯦ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯂꯩꯔꯤ, ꯆꯨꯈꯤꯒꯗꯕ ꯃꯥꯜꯂꯤ꯫ ꯇꯣꯝꯕ ꯅꯣꯡꯂꯨꯛꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯑꯩꯁꯨ ꯈꯜꯂꯤ ꯍꯟꯗꯛꯀꯤ ꯅꯣꯡ ꯆꯨꯕꯒꯤ ꯃꯑꯣꯡ ꯑꯁꯦ ꯍꯥꯟꯅꯒꯤꯒ ꯃꯥꯟꯅꯗꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗ ꯇꯧꯈꯤꯗ꯭ꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯅꯣꯡ ꯆꯨꯕ ꯃꯇꯝ ꯆꯥꯅ ꯆꯨꯕ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯗꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯍꯟꯗꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯑꯁꯨꯝ ꯆꯤꯡꯅꯔꯛꯏ꯫ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃ ꯑꯁꯨꯝ ꯈꯜꯂꯛꯏꯕ ꯏꯅꯤꯡꯊꯧ꯫ ꯇꯣꯝꯕ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯒꯟꯕ ꯂꯩꯕꯥꯛ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯍꯥꯏꯔꯤꯕ ꯑꯗꯣ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯌꯨ, ꯑꯩꯁꯨ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯈꯪꯒꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯃꯪꯂꯒ ꯂꯩꯔꯝꯕ ꯅꯣꯡ ꯑꯗꯨ ꯈꯔ ꯈꯤꯛꯄ ꯍꯧꯔꯛꯏ꯫ ꯅꯣꯡ ꯇꯥꯔꯛꯄ ꯑꯗꯨ ꯎꯔꯒ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯇꯨ ꯌꯦꯡꯉꯨ, ꯅꯣꯡ ꯑꯁꯦ ꯑꯃꯨꯛꯀ ꯍꯟꯅ ꯇꯥꯔꯛꯏ ꯇꯧꯔꯤꯁꯦ꯫ ꯇꯣꯝꯕ ꯋꯥ ꯉꯥꯡꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯅꯣꯡ ꯇꯥꯔꯛꯄ ꯑꯗꯨ ꯌꯦꯡꯂꯒ ꯑꯁꯨꯝ ꯉꯥꯡꯂꯝꯕꯗꯒꯤ ꯇꯣꯝꯕꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯕ, ꯅꯪꯅ ꯋꯥ ꯍꯥꯏꯅꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯇꯣꯝꯕ꯫ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯅꯣꯡ ꯇꯥꯔꯛꯄ ꯌꯦꯡꯂꯒ ꯂꯩꯕ ꯑꯗꯨꯗ ꯋꯥ ꯍꯧꯗꯣꯛꯆꯗꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯌꯨ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯍꯥꯏꯖꯔꯒꯦ꯫ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯁꯣꯏꯕ ꯊꯕꯛ ꯈꯔ ꯌꯥꯎꯈꯤ꯫ ꯏꯅꯤꯡꯊꯧꯁꯨ ꯈꯪꯕꯤꯔꯕ ꯋꯥꯐꯝꯅꯤ꯫ ꯆꯨꯝꯃꯤ, ꯑꯩ ꯈꯪꯉꯤ꯫ ꯍꯥꯏꯌꯨ, ꯃꯈꯥ ꯇꯥꯎ ꯇꯣꯝꯕ꯫ ꯑꯗꯨꯅ ꯃꯗꯨꯗ ꯁꯣꯏꯈꯤꯕ ꯑꯗꯨꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯖꯩ꯫ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯑꯃ ꯀꯧꯔꯒ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯗꯤ ꯈꯖꯤꯛ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯀꯣꯛ ꯈꯔ ꯅꯣꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯕ, ꯀꯨꯝꯒꯤ ꯅꯣꯡ ꯇꯥꯕ ꯂꯦꯞꯇꯕꯒ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯀꯝꯗꯧꯅ ꯂꯩꯅꯒꯗꯧꯔꯤꯕ? ꯏꯅꯤꯡꯊꯧ, ꯂꯩꯅꯩ ꯍꯥꯏꯕ ꯅꯠꯆꯗꯦ꯫ ꯂꯩꯅꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯅꯤ꯫ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯇꯣꯝꯕ, ꯑꯩ ꯌꯦꯡꯂꯒꯦ꯫ ꯑꯍꯩꯕ ꯑꯃꯥꯏꯕꯤ ꯑꯃ ꯀꯧꯔꯒ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯑꯩ ꯌꯦꯡꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯇꯥꯔꯛꯏꯕ ꯅꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯆꯍꯤ 5 ꯁꯨꯕꯗ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯟꯅ ꯅꯥꯔꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ꯫ ꯂꯩꯃ ꯑꯃꯗꯤ ꯅꯤꯡꯊꯧꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ꯫ ꯍꯩ ꯂꯩꯃ, ꯏꯆꯥ ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯏꯅꯤꯡꯊꯧ ꯃꯁꯥ ꯑꯁꯦ ꯁꯥꯕ ꯍꯟꯗꯦ꯫ ꯅꯣꯡꯁꯨ ꯀꯟꯅ ꯍꯦꯛꯇ ꯃꯄꯥꯟꯗ ꯇꯥꯔꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯒꯤ ꯂꯥꯏꯕꯛ ꯑꯗꯨ ꯄꯥꯏꯔꯒ ꯌꯦꯡꯉꯤ꯫ ꯏꯁ, ꯁꯥꯏꯅꯦꯁꯤꯗꯤ! ꯍꯧꯖꯤꯛ ꯑꯃꯥꯏꯕꯤ ꯑꯃ ꯀꯧꯔꯨꯁꯤ ꯍꯥꯏꯕ꯭ꯔꯣ? ꯂꯩꯃꯅ ꯈꯨꯝꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛ ꯑꯁꯦ ꯊꯦꯡꯂꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯣꯡ ꯑꯁꯦ ꯅꯨꯡꯁꯤꯠꯀ ꯌꯥꯎꯅ ꯀꯟꯅ ꯆꯨꯔꯤ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯣꯠꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯑꯃꯥꯏꯕꯤ ꯀꯧꯔꯨꯕ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯅꯤ꯫ ꯅꯤꯡꯊꯧꯁꯨ ꯀꯩꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯏ꯫ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯅ ꯅꯣꯡ ꯆꯨꯕ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯏꯪꯂꯤ꯫
ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯃꯌꯥꯝꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯑꯗꯨꯗ ꯑꯃꯨꯛ ꯉꯔꯥꯡꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯀꯟꯈꯤꯕꯅ ꯂꯩꯔꯝꯕ ꯌꯨꯝ ꯀꯌꯥ ꯍꯨꯝꯗꯣꯛꯂꯦ ꯑꯃꯗꯤ ꯍꯥꯟꯅ ꯃꯤ ꯂꯩꯔꯝꯕ ꯌꯨꯝ ꯀꯌꯥ ꯑꯃꯁꯨ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯦ ꯍꯥꯏꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯤꯕ ꯌꯨꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯌꯥꯎꯅ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯔꯤ ꯈꯔ ꯀꯨꯠꯄ ꯃꯐꯝꯗ ꯂꯩꯕ ꯌꯨꯝꯁꯤꯡꯗꯤ ꯀꯣꯛꯇꯣꯟ ꯌꯧꯕ ꯐꯥꯎ ꯊꯨꯝꯂꯤ ꯎꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯂꯒ ꯅꯤꯡꯊꯧ ꯑꯃꯗꯤ ꯇꯣꯝꯕ ꯋꯥꯔꯤ ꯁꯥꯅꯔꯤ ꯇꯣꯝꯕ ꯐꯤꯕꯝ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ ꯌꯦꯡꯉꯨ ꯌꯨꯝ ꯑꯁꯤ ꯀꯣꯛꯇꯣꯟ ꯐꯥꯎꯕ ꯊꯨꯝꯂꯤ ꯑꯁꯤ ꯐꯥꯎꯕ ꯅꯣꯡ ꯑꯁꯨꯝ ꯃꯪꯗꯨꯅ ꯂꯩꯔꯤ ꯏꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯖꯕ ꯋꯥꯐꯝ ꯑꯗꯣ ꯇꯣꯝꯕ ꯅꯪꯅ ꯍꯥꯏꯕ ꯑꯃꯥꯏꯕꯤ ꯑꯗꯣ ꯅꯪꯅ ꯁꯤꯜꯂꯒ ꯀꯧꯈ꯭ꯔꯣ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯀꯣꯛ ꯅꯣꯛꯂꯨꯞꯅ ꯍꯥꯏꯔꯤ ꯏꯅꯤꯡꯊꯧ ꯂꯩꯃꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯅꯥꯕꯒꯤ ꯐꯤꯕꯝ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ ꯏꯅꯤꯡꯊꯧꯕꯨ ꯀꯣꯅꯨꯡꯗ ꯊꯨꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤ ꯅꯤꯡꯊꯧ ꯑꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯄ ꯍꯧꯏ ꯆꯠꯅ ꯆꯠꯅ ꯇꯣꯝꯕꯗ ꯍꯥꯏꯔꯝꯃꯤ ꯇꯣꯝꯕ ꯅꯪꯅ ꯐꯅꯕ ꯁꯤꯜꯂꯨ ꯑꯩ ꯀꯣꯅꯨꯡ ꯐꯥꯎꯕꯗ ꯌꯧꯔꯨꯈꯤꯒꯦ ꯅꯤꯡꯊꯧ ꯊꯨꯅ ꯌꯥꯡꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯣꯔꯛꯇꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯏ ꯃꯥꯅ ꯀꯣꯅꯨꯡ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯐꯥꯎꯕ ꯇꯥꯗꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯂꯥꯛꯅꯔꯤ ꯈꯨꯗꯛꯇ ꯅꯤꯡꯊꯧꯅ ꯍꯥꯏꯗꯨꯅ ꯈꯨꯟꯒꯤ ꯑꯃꯥꯏꯕꯤ ꯑꯃꯕꯨ ꯀꯧꯍꯜꯂꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯃꯁꯥꯒꯤ ꯈꯔ ꯆꯣꯛꯊꯈꯤꯕꯒꯤꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯅꯤꯗ ꯑꯗꯨꯕꯨ ꯑꯩ ꯍꯤꯗꯥꯛ ꯁꯦꯝꯒꯦ ꯃꯨꯛꯊ꯭ꯔꯨꯕꯤ ꯈꯔꯒ ꯂꯩꯄꯨꯡꯈꯥ ꯈꯔꯒ ꯈꯨꯍꯤ ꯈꯔꯒ ꯄꯨꯔꯛꯎ ꯂꯩꯃꯅ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯗ ꯍꯥꯏꯗꯨꯅ ꯄꯣꯠꯁꯤꯡ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯄꯤꯔꯦ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯁꯦꯝꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯃꯥꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯂꯥꯛꯄꯒ ꯄꯤꯊꯛꯎ ꯅꯣꯡꯃꯗ ꯑꯅꯤꯔꯛꯇꯤ ꯌꯥꯝꯗ꯭ꯔꯕꯗ ꯄꯤꯊꯛꯎ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯄꯤꯊꯛꯀꯅꯨ ꯍꯦꯟꯅ ꯌꯥꯝꯅ ꯄꯤꯊꯛꯂꯗꯤ ꯍꯟꯗꯣꯔꯛꯄꯁꯨ ꯌꯥꯏ ꯐꯒꯅꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯑꯋꯥꯃꯟ ꯄꯤꯔꯒ ꯑꯃꯥꯏꯕꯤ ꯑꯗꯨ ꯆꯠꯈ꯭ꯔꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯃꯥꯅ ꯂꯥꯛꯄꯒ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯗꯥꯛ ꯑꯗꯨ ꯄꯤꯊꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡ ꯑꯗꯨ ꯑꯃꯨꯛ ꯆꯨꯔꯛꯏ ꯅꯤꯡꯊꯧ ꯑꯗꯨ ꯃꯊꯥ ꯁꯥꯅ ꯆꯨꯔꯛꯏꯕ ꯅꯣꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯇꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯏ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯏꯅꯤꯡꯊꯧ ꯑꯃꯥꯏꯕꯤ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯏ ꯂꯥꯟꯃꯤ ꯑꯗꯨ ꯊꯣꯛꯈ꯭ꯔꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯇꯥꯔꯤꯕ ꯅꯣꯡ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯂꯥꯛꯏ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯇꯣꯝꯕ ꯂꯩꯔꯝꯃꯤ ꯇꯣꯝꯕ ꯎꯕꯗ ꯅꯤꯡꯊꯧꯅ ꯍꯪꯉꯤ ꯇꯣꯝꯕ ꯑꯃꯥꯏꯕꯤ ꯂꯥꯛꯏ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯇꯣꯝꯕꯁꯨ ꯅꯣꯂꯨꯛꯅ ꯅꯤꯡꯊꯧꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯏꯅꯤꯡꯊꯧ ꯑꯃꯥꯏꯕꯤ ꯑꯗꯣ ꯃꯄꯥꯟꯗ ꯏꯁꯤꯡ ꯊꯨꯝꯕ ꯃꯄꯥꯗ ꯂꯩꯍꯧ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛ ꯁꯣꯟꯕ ꯂꯣꯏꯖꯔꯤ ꯏꯅꯤꯡꯊꯧ ꯈꯛꯇ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯏꯅꯤꯡꯊꯧ ꯇꯣꯝꯕ ꯆꯠꯁꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨ ꯁꯒꯣꯜ ꯊꯧꯔꯒ ꯇꯣꯝꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯈꯔꯒ ꯂꯥꯛꯏ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯛꯂꯕꯅꯤꯅ ꯇꯧꯔꯤꯕ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯇꯣꯝꯕꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯆꯨꯝꯂꯤ ꯄꯥꯎ ꯑꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕ ꯁꯟꯗꯣꯛꯈ꯭ꯔꯤ ꯏꯆꯥꯎ ꯑꯁꯤ ꯍꯥꯡꯕꯒꯤ ꯄꯥꯝꯕꯩ ꯅꯤꯡꯊꯧꯅ ꯍꯪꯂꯛꯏ ꯑꯗꯨꯗꯤ ꯏꯃꯥ ꯃꯥꯏꯕꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯆꯥꯎ ꯑꯁꯤ ꯃꯇꯧ ꯀꯝꯗꯧꯅ ꯍꯟꯊꯕ ꯉꯝꯒꯅꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒꯤ ꯌꯥꯝꯅ ꯂꯨꯕ ꯊꯧ ꯑꯃ ꯍꯌꯦꯡ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯅꯨꯃꯤꯠꯅ ꯃꯀꯣꯟꯗ ꯆꯪꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯇꯧꯁꯤ ꯃꯇꯝ ꯑꯁꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ ꯐꯒꯅꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯁꯨꯝꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯐꯥꯎꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯤ ꯅꯣꯡ ꯆꯨꯗ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯂꯥꯛꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯅꯥꯕ ꯍꯧꯔꯤ ꯃꯌꯥꯝꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯁꯥꯗꯨ ꯑꯃꯨꯛ ꯁꯥ ꯑꯃꯨꯛ ꯏꯪ ꯇꯧꯗꯨꯅ ꯌꯥꯝꯅ ꯐꯤꯕꯝ ꯇꯥꯗꯕ ꯑꯃ ꯑꯣꯏꯔꯤ ꯃꯌꯥꯗꯒꯤ ꯀꯣꯡꯒꯣꯟ ꯐꯥꯎꯕ ꯀꯥꯔꯤ ꯅꯤꯡꯊꯧꯁꯨ ꯃꯆꯥꯅ ꯑꯗꯨꯝꯅ ꯂꯩꯕ ꯑꯗꯨꯒ ꯃꯁꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯤ ꯈꯨꯗꯛꯇ ꯑꯃꯥꯏꯕꯤ ꯀꯧꯔꯨꯗꯨꯅ ꯌꯦꯡꯍꯜꯂꯤ ꯑꯗꯨ ꯐꯥꯎꯕ ꯍꯟꯊꯕ ꯉꯝꯗꯦ ꯃꯇꯝꯗꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯏ ꯂꯥꯏꯒꯤ ꯊꯧ ꯇꯧꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯏ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯕꯨ ꯊꯥꯗꯣꯛꯇꯕ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯤ ꯃꯇꯝ ꯑꯁꯤꯁꯨ ꯂꯥꯟꯊꯣꯛꯈꯤꯗꯧꯔꯤ ꯅꯈꯣꯏ ꯈꯔꯅ ꯇꯧꯔꯣ ꯑꯩ ꯁꯣꯝꯗ ꯊꯥꯗꯣꯛꯄ ꯌꯥꯔꯔꯣꯏ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯋꯥꯗꯨ ꯂꯣꯏꯅ ꯉꯥꯡꯗ꯭ꯔꯤ ꯅꯤꯡꯊꯧ ꯃꯈꯣꯜ ꯈꯖꯤꯛ ꯀꯟꯅ ꯍꯥꯏꯔꯛꯏ ꯃꯁꯦ ꯑꯩꯒꯤ ꯌꯥꯊꯪꯅꯤ ꯂꯥꯟꯃꯤ ꯑꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯀꯣꯛ ꯈꯖꯤꯛ ꯅꯣꯜꯂꯒ ꯊꯣꯛꯂꯛꯏ
Somda laigi thau tauba haurei adubu matam khazik soibana amadi ningthau adu yaudruba matamdadi lairembi adu hena saurei amaibi adugi hakchangna sangduna asauba adu miyamangda loina hari aina haiba wada thausadaba laibaki ningthau oire haina adu mason phanba khangani do ngasidi ningthau nangi masong adu aina namthage ai amagi thaudok laina nangna konungda adum laisenba aibu thawai usittabani lairembi aduna hairakpa wafam adu ningthauda tamluri ningthauna adumakti khalludabani adubu aduna tari haiba paw aduda masu yamna thuna lai mana yaurakpa matamdadi amaibi adu lingumna masa theklaga laigi thaugai polam chairam mayam adu loina yekhai thingai ba tawrami ningthau adu lai khanglabada lairembi aduna amuk hairi sor chawna holaga makha tari khangani ningthau nangi laibak asibu aina tumna manghangani ningthau ado makho khuda kunduna hairei ima nacha lale nachabu amukta ngakpiu ima nacha lanjai makha tana mahakna karigi konungda laktabano haiba wafam adugi wa pumba loina tamlami wa ado pumba taraba matungda lairembi aduna hairei nahaki nachanupi aduna ayondagi hena lumna nangna lauradi phare ai hakna chatpa matamda nangi nachanupibu aina puduna soidana chatkani nangi nachanupi pudriba phauba ai hallaroi wafam aduda ningthau kapli leibak miyamsu thawai loina wari adubu lairembi adudi sauba handri aina puduna chatkani aduna aina nangonda piba dandini ningthau aduna kapladuna hairei adudadi haibiganu ima mahaki maral karisu laite imana launingladi imagi mafamda soikiba aibu lausinbiro ima aibu pusinbiro phare nahakna mahakpu angang oiri haina khanba taradi mahakna chahi 15 suba matamda ai mahakpu lauba lakani matam aduda matam chana nahak nasagi nangi nachanupi adubu ayonda katkadabani asi hairaga lairembi adudi satkre adubu ningthaudi kaptuna laihori ningthaugi maongda laibak miyamsu thawai amata nungaitri ningthau adu upai laitana konungda lai mahak machanupina naduna lairiba ka aduda changlai mahaki nupi laimasu lairami kaisu khanda hibliba machanupi aduda ningthau adu yengi laimagi mapur oibagi matau aduda ingangakna yenglai aduga hairei iningthau kari tawba yaurabagi laima ai lale laima asi hairaga ningthau adu kapli laima mapur oibagi manakta changsinduna hanglai kari tawba yauragi iningthau kaplaga paw pumba loina tami wadu tabada laima tarang chatkri masa pumba gyan takhidri mahaksu machanupida yengduna kapa haurei ningthaudi lale haiba wahaidagi hena thokidri mathangi numitni nong chuba adu phakri nungsa sare numit kharanigi matungda ising ichau adu hanthaduna miyam punna mayumda loina changkhirami adubu Rajkumari adudi naba phatri laima amadi ningthaudi nokpa kauri makhogi macha asina makhogi manakta punsi chupagi oina laiba phanglaroi khanbada matam kharagi matungda Rajkumari adu naba phari chen chongduna sanari adubu laima amadi ningthaugi awaba adudi sumkok koktri praja miyamna makhogi damak waba adudi numit kharanigi wabani matam khara lairaga adumak kauki magi nungainaba punsi aduda adumak hinki adubu chahi kaya ama haukhrabasu laima amadi ningthaudi machanupigi masak uraga hena chaina hapti chahi khara haukre ngasi asi Rajkumarigi chahi 13 suba numitni mapok numitni haiduna machanupina harauriba adu uraga ningthau amadi laimadi thamoi kairi numidangi matam aduda machanupi laitraba matamda makhoi anikhak ningamdana wari sari matam ado amukka halhanba yaradi yamna phagani laima ai hak matam ase
ꯆꯨꯡꯆꯠ ꯆꯠꯍꯟꯅꯤꯡꯗ꯭ꯔꯤ ꯑꯗꯨꯃꯛ ꯐꯥꯔꯒ ꯊꯝꯅꯤꯡꯉꯤ ꯃꯊꯪ ꯆꯍꯤ ꯍꯥꯏꯕꯗꯣ ꯂꯥꯛꯂꯤꯕ ꯃꯈꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯍꯧꯈꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅꯨꯄꯤꯅ ꯑꯩꯈꯣꯏꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯒꯗꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯌꯧꯁꯤꯜꯂꯛꯏ ꯑꯩꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ ꯂꯩꯃꯁꯨ ꯋꯥ ꯉꯥꯡꯗꯦ ꯑꯗꯨꯕꯨ ꯃꯄꯤꯗꯤ ꯑꯗꯨꯃꯛ ꯇꯥꯔꯤ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯆꯍꯤ 10-11 ꯑꯗꯨ ꯃꯊꯟꯇ ꯂꯩꯕ ꯃꯇꯝꯗ ꯀꯞꯇꯨꯅꯇ ꯂꯥꯛꯏ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯍꯥꯏꯕꯗꯨ ꯅꯣꯛꯈꯤꯗ꯭ꯔꯕꯅꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯈꯥ ꯇꯥꯔꯛꯏ ꯊꯋꯥꯏ ꯑꯁꯦ ꯁꯤꯟꯅꯕ ꯌꯥꯔꯝꯂꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏ ꯑꯁꯦ ꯁꯣꯏꯗꯅ ꯀꯟꯒꯗꯕꯅꯤ ꯑꯩ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯃꯍꯥꯛꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯩ ꯍꯥꯟꯅ ꯆꯠꯀꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯅꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯦꯜ ꯑꯃ ꯑꯩꯍꯥꯛꯅ ꯁꯣꯏꯗꯅ ꯁꯦꯝꯂꯝꯒꯗꯕꯅꯤ ꯂꯩꯃ ꯑꯗꯨꯁꯨ ꯃꯄꯤ ꯇꯥꯔꯒ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯀꯨꯏꯗ꯭ꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯒꯤ ꯆꯍꯤ 12 ꯁꯨꯈ꯭ꯔꯦ ꯆꯍꯤ 17 ꯑꯁꯦ ꯑꯩ ꯐꯥꯗꯨꯅ ꯊꯝꯅꯤꯡꯉꯤ ꯏꯅꯤꯡꯊꯧ ꯃꯥꯂꯦꯝꯒꯤ ꯈꯨꯠꯍꯩꯕ ꯀꯅꯥꯅꯣ ꯑꯃꯠꯇ ꯀꯧꯕꯤꯌꯨ ꯏꯅꯤꯡꯊꯧ ꯑꯩ ꯃꯇꯝ ꯑꯁꯦ ꯆꯠꯍꯟꯈꯤꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯏꯅꯤꯡꯊꯧ ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯏꯅꯤꯡꯊꯧ ꯑꯩ ꯏꯆꯥ ꯅꯨꯄꯤꯒ ꯂꯥꯞꯅꯕ ꯉꯝꯂꯣꯏ ꯏꯅꯤꯡꯊꯧ ꯂꯩꯃ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯃꯤ ꯃꯈꯨꯠꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯥꯡꯂꯨꯕꯗꯒꯤ ꯃꯈꯥꯗ ꯇꯥꯔꯛꯄꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃ ꯑꯗꯨ ꯇꯥꯔꯝꯕ ꯄꯤ ꯄꯨꯝꯕ ꯁꯠ ꯇꯩꯊꯣꯛꯏ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯃꯤꯐꯝ ꯍꯣꯡꯗꯅ ꯆꯪꯁꯤꯜꯂꯛꯑꯒ ꯃꯄꯤ ꯇꯥꯅ ꯍꯪꯂꯛꯏ ꯏꯃꯥ ꯄꯥꯕꯨꯡ ꯅꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯀꯔꯤꯅꯣ ꯑꯩ ꯀꯩꯗꯧꯈꯤꯗꯣꯏꯅꯣ ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯪꯂꯛꯏꯕ ꯋꯥꯐꯝ ꯑꯗꯨꯅ ꯃꯍꯥꯛ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯇꯥꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤ ꯃꯆꯥꯒꯤ ꯋꯥꯍꯪꯗ ꯈꯥꯡꯕ ꯉꯝꯗꯕ ꯂꯩꯃꯗꯤ ꯀꯞꯂꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯏꯆꯥ ꯀꯩꯁꯨ ꯇꯧꯗꯦ ꯏꯆꯥꯗꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯅꯤ ꯄꯥꯕꯨꯡ ꯆꯍꯤ 3 ꯂꯩꯔꯒ ꯑꯩ ꯀꯥꯏꯗ ꯆꯠꯀꯗꯣꯏꯅꯣ ꯅꯍꯥꯛ ꯀꯩꯁꯨ ꯆꯠꯂꯣꯏꯅꯦ ꯏꯄꯥꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯑꯩ ꯇꯥꯏ ꯑꯩ ꯀꯗꯥꯏꯗ ꯆꯠꯀꯗꯣꯏꯅꯣ ꯃꯆꯥꯅꯨꯄꯤꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯈꯨꯝꯗꯅ ꯊꯩꯗꯣꯛꯂꯒ ꯊꯝꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗ ꯀꯝꯗꯧꯅ ꯍꯥꯏꯒꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯒꯗꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯂꯣꯠꯄ ꯀꯥꯟꯅꯔꯔꯣꯏ ꯅꯤꯡꯊꯧꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯆꯥꯅꯨꯄꯤꯗ ꯂꯣꯏꯅ ꯂꯤꯔꯛꯏ ꯂꯩꯃꯗꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯏ ꯐꯔꯦ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯗꯤ ꯃꯍꯥꯛꯅ ꯆꯍꯤ 15 ꯁꯨꯕ ꯃꯇꯝꯗ ꯑꯩ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯇꯝ ꯆꯥꯅ ꯅꯍꯥꯛꯅ ꯅꯁꯥꯒꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯀꯠꯀꯗꯕꯅꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯨ ꯅꯤꯡꯊꯧꯅ ꯇꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯂꯣꯏꯅ ꯈꯪꯂꯤ ꯃꯃꯥ ꯃꯄꯥꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯅ ꯊꯣꯛꯈ꯭ꯔꯤ ꯂꯩꯃ ꯑꯃꯗꯤ ꯅꯤꯡꯊꯧꯁꯨ ꯃꯊꯟꯇ ꯃꯔꯥꯜ ꯂꯩꯔꯕꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯅꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯎꯔꯒ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯔꯤ ꯃꯆꯥꯅꯨꯄꯤꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯅꯣꯛꯂꯒ ꯍꯔꯥꯎꯅ ꯂꯩꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯥꯁꯤꯟꯅꯕ ꯃꯤꯅꯣꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯤ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯒꯤ ꯆꯍꯤꯁꯨ 15 ꯁꯨꯖꯤꯟꯈ꯭ꯔꯤ ꯆꯍꯤ 15 ꯍꯦꯛ ꯁꯨꯕ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯃꯍꯥꯛꯄꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯃ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯃꯁꯥꯃꯛ ꯌꯥꯎꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯗꯨ ꯇꯥꯔꯤ ꯃꯈꯣꯏꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯃꯌꯥꯝ ꯄꯨꯜꯂꯞ ꯄꯨꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯑꯩꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯒ ꯅꯠꯇꯅ ꯑꯩ ꯂꯨꯍꯣꯡꯂꯣꯏ ꯑꯩꯅ ꯉꯁꯤ ꯋꯥꯁꯛꯂꯤꯕ ꯑꯁꯤꯅꯤ ꯑꯩ ꯅꯍꯥꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯒ ꯑꯩ ꯂꯨꯍꯣꯡꯂꯣꯏ ꯃꯍꯥꯛꯀꯤ ꯋꯥ ꯑꯗꯨꯗ ꯃꯌꯥꯝ ꯏꯉꯛ ꯉꯛꯅꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯀꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯏꯀꯥꯏ ꯈꯨꯝꯅꯩ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗꯤ ꯑꯣꯏꯊꯣꯛꯄ ꯋꯥꯔꯒꯅꯤ ꯅꯍꯥꯛꯅ ꯁꯛꯂꯤꯕ ꯋꯥꯁꯛ ꯑꯗꯣ ꯍꯟꯗꯣꯛꯎ ꯃꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯄꯨꯂꯞ ꯃꯨꯟꯈꯤꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯤꯡꯊꯦꯝ ꯃꯆꯥꯅꯤ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯅ ꯇꯣꯛꯂꯣꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯥꯌꯣꯛꯅꯒꯅꯤ ꯏꯄꯥ ꯅꯤꯡꯊꯧ ꯏꯃꯥ ꯂꯩꯃꯅ ꯑꯌꯥꯕ ꯑꯗꯨ ꯄꯤꯕꯤꯔꯨ ꯅꯤꯡꯊꯧ ꯂꯩꯃ ꯑꯗꯨ ꯌꯦꯡꯅꯩ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯐꯔꯦ
Nahakna adumna khaladi nahakna kari tawba ngamba haibado tawru aikhui nahakna haiba wafam ado yari mayam loina di yanari adubu asadi udri chahi tara manga suraba asi phauba makoina asum leiba asina maram oiraga hanagumna nong mangba nong taba hauri leibak miyam pumba loina pakhatnari miyam pumba haibadi wakhal manadi leibak miyam gi marakta ningthauda chaibasu yauri machanupi ase kaningbagi mayaina miyam pumba si loina hatlagi haibra khangde hari iba wafam adu mateng pangba oina amana amuk hari aduni hauzik phogba karisu tawdi nongdi taba haugalei asina kanna amuk tara adi yum thumjinba hanagumna yamna waba haido oirani mahaki machanupi asina lubar khangde aikhoi sune isa leirini isabu yamna nuksi mana machanuksiba asidagine tadana aikhoi su isa singdo nuksiye mana machabu sokhaningtriba adumna aikhoi su isa sokhaningde magi macha ado hondokningde haiduna thamaga migi macha mayam ama sokani haibase khanthadra male aduni makhoi anigi wado atopa amana themjillaga hari nakhoi anigi wado mina taradi kaya nungai roini he ningthaugi mana phaklangda thekli hainaba aduni Rajkumari ado piringaida nakhoi ani hana pikiki haijasani he hera oridaba wa ngangna gumsida tanza aduda nong adu kanne hekta chuthare amuk hawre ido nong se handaktine nongsitka yauna kanna heksidini he salu yumda oina changnarasi mayam adu thuna magi yumda changnakhri somda nong kanna churakpa tanja aduda Rajkumar aduga Rajkumari aduga konung aduda phamlaga wari sari Rajkumari aduna kanna nuksit yauna churiba nong aduda yenglaga hari king mangda uriba tamthira bibam ase aihaki maramgini aido chatkidawba kuidrabani punsi ase thadokpa pamubagi asum leiriba haibadu hena waba hensila adi libak miyam asina ipaning thawbu soidana nganglakan aduna nahakna sakiba wasak ado hando nahakna wasak ado handokpa ado ai imit asina uba pami aina taibang pal ase thadoktringaida nahakna wasak handokpa dudi yenglaka chatkigi ai hakti wasak honglaroi aina wasak liba asini nahakpu soidana aina kangani nahapu taibang pal asida leinaba aina singani matau karamna singadawriba haizaba ngakpiyu haina soikiba mi aduna haizara aba matamda ngakpidaba ngamba kanasu leiti aduna aihakna nahakpu kannaba hotnaba matamda aihakna haizabada ai ikaiba leiti oithokloidaba wani ngasi hayeng asida mangairi yum ising thumbagi paudana konung ase thangadaba miyamgi pendabagi wakat mayamga aigi ipani thaugi nakong mayada ungduna leigadaba madam aduda aibu nungsiduna phajinuna thamliba ipani thause thongna halakani aibu thadoklagi aibu satkro haiduna soidana hairakani ase mayam ase khangna hosik phawba ai hosik phawba da leiri aina pumnamak semgani nahakpusu aina kangani aigi wasak ado aina ngakani nakhoina hariba amaibi ado aingoda hai aihak lairembi aduda lankre haiduna ai haizagani asigi matu Rajkumar aduna Lairembi aduga wari sananaba sem sari Lairembi aduga wari sananaba amaibi adubu kauri Amadi mapot masai langlaga pumnamak sem saba loiraba tungda amaibi adu lai khurumnaba hauri Lairembi aduna amaibi gi hakchangda tonglaklaba matam aduda amaibi aduna hari Rajkumar nahak na panliba adu ai khangi adubu masidi semdokpa yararoi masana tauba thabakti masana phangmani nahak na masida khuthingjilakkano masi aigi lambini nahak na masida khuthingladi ai hak na nahaki thawai adubu su lauba soidana ngamgani Rajkumar adu phingatpa taude tapna adumak hari ima nahak ti pumnamak pu uba khangbani taibang mi aikhoina soikiba lankiba pumnamak adu lausing leibi ima nahak amukta ngakpiram ngakpiba taibang mi na khoina aingonda thawai usittaba mawong utlaga aina na khoibu ngakpiyu haiba adudi aigi punai asina lairiba makhai oithokloi asok koina chahi tara ase aina ngaire ado phauba na sana gyan tadaba hai khiba wa ngakpa ngamdaba aibo adu gyamna karem kathainaba aduga hauzik aina ngakpiba
Asi hairaga noglai. Rajkumar aduga amuk hairai. Ima, nahakti, pumnamak ubani, laibak asigi Rajkumari asibu, aina aigi punsi kongloi oiba pami. Ima na mahapudi, ay koy mayamdagi setu na bubikino, ay koy bu amuk tangak piyo ima. Kari, ay Rajkumar, hay bige tazaw hay. Mahag asigi, aina setu na puba natte. Hay kiba yana kiba, aina mabu pugadabani. Aduga, nakoy na hauzik pauba, ipamda, mahagpo sinade, masi, aibu, nakoy na karem na bani. Masi, ay koy na ima da karem na banachadi. Ima, ay koy na mahagpo, ay koy mayamdagi, lab na chalhaningde. Rajkumar, taibang mi na koy di, asibang aktani. Chumbi, ima na haibiba chumbi, taibang mi ay koy di, asiba macha ngaktani. Adubu, hinglingay madam asidi, ay koy na apamba misak aduga, nung sina na hingba ado, ay koy pami. Ima na apamba ama haibiyo, na chana tung na buho na zaki, adubu. Hau kiba matamda, soy kiba adudi, amuk tangak piyo. Madu yaroy Rajkumar, ay hakti mahakpupu kiba pami. Ima na amuk tangak piyo, ima na haiba, apamba ama imagi penaba na chana katchagi. Pare, nahak na asum na haizaraba adudi, mafam asidagi, jinglod tare lalaga, lok ama laibadi, lok adudagi ising kazik puraktuna, turial asida katcho. Mata matuda, nakoygi mabuk patraba ningthaw, aina aingonda lale haiduna haizagadabani. Amadi, masi numit humnigi manungda, pumna magpangthokadabani. Numit humni hen kiba taradi, nakoy giwa, aina amata taroy. Asi hairaba matungda Lairembi adudi chatkri, aduga, mayam pumnamakti Thawai Wari numit humni khak aduda jinglon taretu kamdangna, hakat handa chatlaga, loki ising adubu laurudoribanu. Ningthaw na Rajkumar aduda yenglaga hairi. Nupa macha, masi oithokloi. Khongchat asi chatpa matamda, nahak na amuk, asoy angam thokiba thokladi, maduna hena nungaitaba. Oy haurani. Icha chatsagi ipa ningthaw, chayeng ama lairadi, ngamloi haiduna, chenbagi mahutta mai paktrabasu, khasik khak, thenglamba aduna hena pai. Rajkumar adu mayamna haiba wa tadri, Rajkumari masamag na haiba wa phauba mahak tadana, mikup amata chonthadana numit adu maktada mahak. Hairiba, jing adu mathanta lanba haurei, mahak na chatpa matamda sunglep lep lamdi. Mahaki masa adu pharaba sagol adu phauba waduna, potharaga lehauri, adubu mahak di chatpa leptri. Asumna mahak na leptana lakpana lok adu thengnari, awaba kaya mayok na duna lai. Mahak, waba na suloiri, homni chanban numit ki numidang wairam yausila aba adu fauba Rajkumar adudi, konungda yauraktri. Rajkumari aduna, konungi, thongzaw adudagi mangak septha duna, lakbra haiduna yenglaga lay. Mahakna adumna lairingay matam aduda, ningthaw adu thoglaktuna hayari. Isanupi, mahak, laklaroida. Tombasu manakta lairi mahak nokfetawri, aduga, nungaitaba isuksukta na lairiba mapamacha aduda yengduna hairi. Iningthaw, Rajkumar ado kunung asi yausalai, maikay asomda amukta yengbiyo. Asi hairaga kudombi thinduna maikay tai, makoy anisu maikay aduda yengba matamda Rajkumar ado, masa ison sonna magi sagol ado thawduna lai. Madu uba matamda lanmi pumnamak haraubagi, amukta punna kanna lawi, aduga, labna laiba Rajkumar adugi manakta jensinkri. Rajkumar adu wari haiba asi khangli, adubu khudakta khunjamayam ama thoklaktuna mahakpu taramna oklami. Numit humni suba adu landringi matam aduda Lairembi aduna haiba wa adu soidana pangthoknabagidamak silami. Amaibi adu sukauri aduna makoy lai khurumnaba sem sari. Ima, nachana haukibada soikiba pumba amuk tangakpi. Pumnamak nachana imabu kariyamnaba laizakidi. Imabu ay hakna awangwa thakta thamze. Ima na ngasi haiba numit asidagi makha tarakpa tabak thauramsing hairakpada nachana khudingmak soidanaba tawzagi nasabu amuk tangakpiramu ima. Lairembi aduna hairi. Phare, Rajkumar, nahak na ay na hairiba thabak ase pangthokpa ngamle, ay hak na nahak pu ngakpirabani.
Lairembi adu chatkhri angakpani nong manglaga lairamba adu pumnamak hangkiduna khudak aduda thabalgi mangal taibang pumbada phaurei lebak miyam pumnamaksu loina harauri asumna Rajkumar Amadi Rajkumar anidu luhonglami asumna lebak animak yamna nungaina ingna chikna pankirami